ngasi phong ki ba tungan ba manipuri sifung singdigi maroibi pausing khongosarga manipur top channel gi maikeri gi myamna thamji gi ahan mare SL Express ta phong ki bada phase 9 single use plastic thingna na thorang paikhali azadi ka amrit mahotsav thausil hena mapung fanana ba madi makhal kya gi pollution thengna na gi sarwam oina manipur lengang na thoki ba order ma gi matungina July amadigi single use plastic thingba okre Masiga loina tunga district sing the district administration sing the sinduna phase 9 plastic polam sing thingna ba thaushil paikhat pa hokre tunga district administration sing na sana kanglon sing sem duna miyam na khangan bigi thabaksu paikhali micron 75 gi he na pa ba plastic carry bag sing September 13 gi sejina bi halaroi aduga micron chamaga kundagi he na pa ba carry bag sing na saliba sei sig December 13 ga mate fawda sejina ba pumthing thinga dawri athing ba thingliba amuktang sejina raga loigeda ba plastic makhal sing adudi polystyrene polythene sing mani polystyrene saba stick balloon sing da hapa plastic stick plastic ki phira candy sticks eye creams stick thermocol decoration items sing so athing ba sigi manung sangani madu tana plastic ki plate cup fork samas thang straw stray athum ahauda yom singda ba plastic makhal sing plastic ki invitation card plastic ki cigarette packets amadi plastic na saba banner amadi festal sing su yauri liter amadi gi hanthana yawa plastic bottle sing so athing ba sina konsili haidiba plastic ki polam sing asi sijina ba lepna ba khangaliba sigi matuna kariguma sijinaram labadi fine yauna jail thamba yai haide henisu pausna phungdorakli Makasa tharakpo ina to papaw mana Myanmar gi Arakan army na junta gi lanmi taragamari northern Rakhine state gi phabangam khre Myanmar gi resistance force ki militia ma oina leiriba Arakan army na hokiba ningtokaba numita awang nungpok thangba Rakhine state ki Mungadaw township akan balan khap naraba matungna Myanmar gi junta lenga ki army personnel taragamari Arakan army na lan phaw oina fazimba ngam khre haina Arakan army na thadurokpa warol amada phongdorakli Makoina faziliba junta lanwi taraga mari dugi manungna police major ama yauri hari Arakan army gi spokesperson khaying thukhana phongdorakpada Arakan army gi lanmi singna mapum adugi junta gi border guard force ki members singa ningtokaba numi ki ayukta anirakhanna singpaying niyama sum sagapin landaki ahanbada ayuki pung mapalom tabada duga ani subada nungthil gi matamda pung amarom subna Don color amasum wet kayin gi mafam singda leiba junta gi lanmi singi mathakta landa sataki so haidi landa adu da junta lanmi gi maikei de ka hena asu apan thuwan mangam khi lanpham adu da junta gi police major ama yauna lanmi taraga mari Arakan army da maku thangatuna sangjarakhi haina khaying thukhana Myanmar now da phongdorakli lanpham adu da junta na support tawba makhoigi khungbu oiriba border guard force kaya yamna asu apan nangkhraba gi haibadu sapsana khangmangam khide adubo lanpham adu da makhal makha kya gi khulai sing rifle kunga taret pistol ani military equipment kaya makoina fokat pangam khi hari mana makha ta na phongdorak pada junta na back tawba border guard force aduna Arakan lanmi gi lanmi taru airstrike chathaduna hatkibani madugi laman khumbu oina Arakan army na makhoigi Mathakta akan malanda sathaduna makoi bu maithi ba piwdana tana lanmi taraga mari lanfa oina fabangam khibani haidi Myanmar gi military singna karisu maram sadabada Arakan army gi base ta bom thadaduna misi mina nangan ki maduna maram oidun Arakan army na su makoi gi mathakta attack asi sathakibani thukhana makhatana phongdorakpada faraba junta gi military singadu prisoner of war gi sapsaba treatment piduna miyoibigi minungsi gi thakta thamgani International law amadi makhoi yoeba law sing sapsana ngakna prisoner of war gi ikai khumnabadu ngakani haina spokesperson asina sumakhatana su phongdorakli Makasa tharakpoina to papawman Imphal dagi kaithil manbi phawbagi lambi 4 lane onthokpada ministry na ayaba pire Govindas Imphal jiri lambi gi manungsana yauribi Imphal dagi kaithil manbi phaw sarana kilometer taraga mangarom sangba lambi asi 4 lane oina pakthoklaga sembada Ministry of Road Transport and Highways MOR ti haisna ayaba pirakle haina Public Works Department gi Minister Govindas konthaujamna phongdorakli State asigi National Highway sing sembagi thabak singamadi tuan ba district singi lambi sing sem sariba singi matangda tha khudingi pangthoktuna lakpa review meeting ngasi Works Minister Govindas konthaujam gi all secretary ta leiba maki office ki conference hall da pangthokre
ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ PWDꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯀꯦꯁ ꯇꯦꯝꯕ amadi atai engineersing National Highways and Infrastructure Development Corporation Limited NHIDCL gi miyut sing State ki Home Department Forest Department gi miyut sing ju saruk yakhi COVID ki laisa na maram oidun state asigi district taraga taruk ki deputy commissioner sing su virtual oina online kuthang na mi phamadu saruk yakhi ngasi pangthokki review meeting adu loiraba matung na pausi siga mobile gi kuthang na wari sanabada works minister Gomidas Konthaujam na hakhi State ki Chief Minister N Birena Prime Minister da kanna taknabadagi Imphal Jiri lambi gi Imphal gi Kaithil Manbi phau gi lambi si hana 2 lane oirambadu 4 lane da onkhatpina ba haibadigi hauji ayaba piraktuna Prime Minister Office na Ministry of Road Transport and Highways da ayaba pina ba khankhre maram aduna hana lambi asida niyam kaina drain chalamba sing adu loinamak thugairaga lambi pakthokpaga loinana nauna drain sing chalagani state asigi ladiba National Highway gi apun basada 82.5 NHIDCL na paisinduna leiraga thabak amada suduna leiribasi gi matangda minister na NHIDCL da akan wafam su thamki hairi lambi pakthokpada lamgi sayenaba lei haibadigi thabak punamak leiribasi tawbigano lampiraga leiraba ayaba mafam singna thabak leptana subinaba akan wafam minister na NHIDCL gi official singna thamki loinana National Highway sing semaga mari leinana lamgi sayenaba leiramba kaya hauzik ayamba solve tabulu silakle NHIDCL gi maikaidigi su tha ohum mari gi manung state asigi National Highway sing asauba ohum bama purakani haibigi thajab wafum su phongdoki haiden su pawsna phongdorakli atopa pawmandana Chief Justice ki ming sijinaraga cyber fraud sa thana bohonare Manipur High Court ki Chief Justice ki ming sijinaraga masakhangdaba miyamana WhatsApp ki kuthangda cyber fraud sa thana bohonare haidi Manipur High Court ki Register General na thadorakpa Sirol amana hai masakhangdaba mi amana mobile phone number 9827264614 dagi Manipur High Court ki Chief Justice saraga miyamda WhatsApp message kya thaduna cyber fraud tawna bo hotnari haiba khangmangamle miyam amasum legal fraternity da leiriba member singna sigumba claim natragana message ki pakum pibigano mobile phone number 9827264614 si Manipur High Court ki Chief Justice ka hiram amataga mari lainadi haina su pawusna palakli atopa paw amadana moreda mi taraga manga dingi positive oire fogging sa takhre Indo Myanmar border town moreda naunami taraga manga dingi positive oiba thengnabadagi fogging tawbo yauna section thorang sing lokatre Paushin High Indo Myanmar border town Moreda Manipur State BDCP gi miye makhara Tenopal District Medelia Officer Dr. Manibushan Masayana Subdivisional Hospital Moregi Special Medelia Unit ki Kangbuna More Gate number 1 gi More town manungda leiba laikai kya ngasi fogging tawba masum surveillance tawbagi thabak sa taki haidi Hawkibazun kuntra fawad Moredagi miyama dingi positive oibidagi rims da laikidaba du masing thadana mi kunga matoi dingi positive oirambadagi layengduna fakhraba matungda nauna amuk mi taraga manga dingi positive oiba thengnabani haina spawsna phongdorakli Loisilakpoina tentangna topa pawmana police personnel amana atopa personnel ahum nongmaina kaptano hatkre yelan pawphongba mabalamgi pawama yamna tangna thokpa thawdoksingi saru ama oina New Delhi da posting taaduna leiba Sikkim police personnel amana maki colleague ahum nongmaina kaptuna hatlaba matung police ta sangjarakre hairi police ki report matung ina leibak thiba thawdo si Delhi gi Haidarpur area da leiba water plan amada thokibani thawdo si da scenery ba miyoi si gi maming Landslide Pravin Rai kawi mana nongmai kapagi thawdo da police personnel ani di mapam adu kudak da siki aduga atopa personnel amana hospital pukhatpegi lambida asokpana maram oiraga laikatna ba ngamdana sikibani kari maram gidamak mahakna mahaki colleague singda nongmai kapkibano haibegi matangdadi hauzik phawbi oina sapsana khangma ngamdri haina su pausna pali hauzik di matang sa sinjarage and thank you